Online manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau pa punbo kholawge update gi lakhochar ke Amit Shah gi wafam kanglup amabu muthanaba honabani Kuki Benjamin Mate Kuki gi relief camp loina nungsinna humdokhre location kangpokpi pa punbo kholawge update gi lakhochar ke Delhi gi Jantar Mantar da Kuki case o singna makhoi gi demand kidamak protest tawri Manipur gi security gi fibam review tawba home minister gi mifam yaukhiba governor ngasi halaklagani March 9, 2025 ki nungthilda governor na chair lauduna Amit Shah gi order thabak to onthongnaba security meeting pangthokadawri Constitution ki article 356 na piba power sijinaduna President Draupadi Murmu na mamang thagi taraga humdoida taraga nithoi suba Manipur Legislative Assembly bo suspended animation na thamlaga President rule chana hale haiduna proclamation tawrakraba matungda ihan hana ngarang Home Minister Amit Shah na New Delhi da leiba Mahaki Ministry ki office ta pangthokiba Manipur ki security ki fibam review tawba mifamda thasagi nipandagi Manipur ki National Highway yauna lambi pumnamakta mahusagumna miyambu chathok chasin tahongadabani haiduna pirakhiba kanba order Governor Joy Kumar Balana soidana thabak ta onthoknaba honagadawri hiram asigi matangda pauche sina thajaba yaba mafamdagi phangba pauna hai ngarang New Delhi da leiba Ministry of Home Affairs ki office ta Union Home Minister Amit Shah na preside tawduna pangthokiba mifamda saruk yakhiba Governor hayeng Imphal da halaklagani hairi mifam asida mahak khakta natana Manipur lenga ki civil administration gi mahut sinba amasung makok thongba official singna saruk yakhibani mifam asida security advisor Kuldip Singh DGP Rajiv Singh yauna Manipur da deploy tawrakliba Army Assam Rifles CRPF amasung BSF na chingbagi makok thongba official sing su saruk yakhibagi mathakta leiba asigi lanmi gi vice army chief amasung Intelligence Bureau gi makok thongba official sing su saruk yakhibani ngarang pangthokiba review meeting da saruk yakhiba Manipur gi makok thongba official sing hayeng phawbagi manungda mathang Imphal da halaklagani aduga tha asigi mari leibak pupan numit ki nungthilda Raj Bhavan da governor na chair lauduna awang bathaki security gi meeting ama pangtholagani haiki meeting asida kari karamba agenda sing puthokuna khananainagadage amasung thabak ta onthokadabana kari no haibagi matangda Raj Bhavan dagi official oiba report sing phangmang amdraba sumifam asida ngarang Home Minister Amit Shah na preside tawduna pangthokiba mifamda tha asigi nipan dagi state asida leiba National Highway sing yauna lambi pumnamakta mahusagumna Manipur gi miyambu ayet apan ba yaudana chathok chasin tahongadabani khangalakhiba order adumak thabak ta onthokpada kari karamba tharang sing lokhutkadagi haibagi matangda khanaraga warif lawraba yai hairi mifam asigi damang asi nongmaijing oirabasu Raj Bhavan gi maikaidagi mifam asida saruk yagadaba makok thongba civil amadi police ki official sing yauna Manipur da deploy tawriba army amadi Central Armed Police Force CAPF ki makok thongba singda I pau yahonnabagi tharang lokhatkre hairi Pausina makha tana haibada awang bathaki mifam asida lenga ki chief secretary security advisor DGP amasung army amadi CAPF ki makok thongba official sing su saruk yagani hairi mifam asina Home Minister Amit Shah na pirakhiba kanba order sigi matangda puthoktuna khanaraga order simak tha sigi nipan dagi thabak to onthokpada kari karamba civil amasung security ki maiki dagi thabak sing lohutkadagi haibadu khanagani aduga mari lenaba state amasung central force sing ki commanding officer singda makhoi na lawgadaba thodang sing yenthokpaga loinana Home Minister gi paukta si mapung fana thabak to onthoknaba honagani hairi Panba yabadi ngarang New Delhi da pangthokiba mifam da Home Minister Amit Shah na order si akanma mawngda hakchin na pirakhibada natana kariguma March 9 dagi hawraduna thabasi pangthorakpa matamda masigi mayokta leptuna yekhai thingaiba tawrakpa sangi mathakta su chapchaba akanma thabak sing lokhotlu hairakhibana governor na preside tawduna pangthokadawriba mifam asida Home Minister gi paukta asimak thabak oina pangthokpada mathau taba action sing central amasung state ki security force singi marakta khusamnana pangthok minanabagi warip su lawgani hairi ngarang Home Minister na tha asigi nipan dagi Manipur gi lambi pumnamakta apanba leitana miyam chathok chasin tahongadabani aduga apanba pirakpa singi mathaktana akanba action lokhutkadabani haibig order pirakhibabu Manipur Pradesh Congress Committee ki President K Megachandra na ngarang magtaramna upagi wafam phongdorokpaga loinana asukiba matam asidadi karigidamak thawrang asi lokhalaktribano haina su hangkhrabani aduga NPP gi MLA amana su ngasi Home Minister gi order asibu taramna upagi wafam phongdorokhibasu lairibani February 12 2025 tagi Manipur da President rule chana halakhraba matung tha adugi kunda Governor Joy Kumar Balana lo tawkhiba masung illegal oiba khusukulai sing surrender tawakna baching amasung tamgi miyam da numitari ni gi matam pikhibagi paukhum oina yamlaba khusukulai sing pikhanarakraba matungda khusukulai sing surrender tawakna bagi matam aroiba oina tha asigi tarukki nungthel pung 3 fawba sangdok halakpadagi ngasi su BSF amasung tongan ba police station sing da khusukulai kunlom surrender tawkhre
Ngasi numidang Manipur Police ki control room na thorok pacherol amagi matung ina ngasi kusukulay sing surrender daw ki mamapam sing di Porompat ki SDPO da 0.9 mm gi pistol ani maru mari anti-riot gun ani infill .303 rifle ama stun cell ama amasung tear gas cell ama ni hari Lautak project laiba 10 BSF ta surrender tawok padagi Lautak PS ta khusinar kiba kusukulay sing na single barrel ani samdok laba .303 rifle ama .36 ki high explosive grenade ahum grenade asigi igniter set ama 80 mark amagi striker yawba grenade ama .22 ki country made pistol ama nongme asigi magazine ama bore 12 ki pistol ama battery ka kona ba baofeng wireless set ani helmet ani BP plate ama amasung Baibot yawba 70 mm ki countryman motor mani hari Jirbam PS ki OC da surrender taw ki bakusukulay singna countryman single barrel manga double barrel ama bore 12 ki maru kungataret 7.62 into 51 mm ki maru 16 7.62 into 39 ki maru taraga manga 5.56 ki maru ani AK 47 ki magazine ama SLR ki magazine ama ni hari Wangoi PS surrender taw ki bakusukulay singna SLR ama double barrel ama SLR ki maru nipan hand grenade mga stun cell ama rubber bullet ama char smoke cell mga iron plate taruk carbine ki magazine ani bulletproof jacket red khongup boot pair taruk magazine pouch ama nongmay maruham na ba belt ama headgear ahum amasung camouflage ki tupi ama ni hari aduga ngasi sengmay PS ta surrender taw ki bana magazine ga kona ba carbine stand gun ama ni hari amarom da chero asin makata na haibada Kangpopi district ki leimakhong PS ki manung chali ba Harautel area da sarama bunker ama combined force na thugai khre hari